ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯝꯕꯤ ꯎꯌꯨꯡ ꯍꯣꯡꯕꯤꯗ ꯑꯦꯁꯤ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡꯗ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕ ꯄꯥꯟꯗꯝꯗ ꯁꯥꯕ ꯍꯧꯈ꯭ꯔꯕꯁꯨ ꯗꯥꯝ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯅ ꯑꯦꯁꯤ ꯑꯁꯤꯒꯤ ꯂꯧꯃꯤ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯡꯒ ꯑꯦꯁꯤꯒꯤ ꯊꯥꯡꯒ ꯄꯥꯔꯠ 2 ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯑꯃꯗꯤ ꯈꯣꯏꯔꯣꯝꯒꯤ ꯌꯨꯝꯊꯣꯡ 150ꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯇꯣꯡꯕ꯭ꯔꯝ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯇꯣꯡꯕ꯭ꯔꯝ ꯅꯤꯁꯤꯀꯥꯟꯇ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯤꯡꯗꯒꯤ ꯄꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯕꯦꯛ 3, ꯐꯤꯖꯤꯒ꯭ꯔꯤ ꯄꯦꯛ 10, ꯁꯣꯗꯤꯌꯝ ꯍꯥꯏꯄꯣꯀ꯭ꯂꯣꯔꯥꯏꯠ ꯂꯤꯇꯔ 10 ꯑꯃꯗꯤ ꯐꯦꯁ ꯃꯥꯛꯁꯤꯡꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯡꯒ ꯑꯦꯁꯤꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯃꯉꯥꯔꯛ ꯁꯨꯕ ꯑꯣꯏꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯇ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯈ꯭ꯔꯕ ꯑꯃꯗꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯇ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ 10 ꯑꯃꯗꯤ ꯆꯦꯟꯅꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕ꯭ꯔꯦꯟ ꯑꯣꯐ ꯕ꯭ꯔꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯗ ꯐꯥꯔꯁꯠ ꯄꯣꯖꯤꯁꯟ ꯐꯪꯂꯛꯈ꯭ꯔꯕ ꯅꯔꯦꯁ ꯂꯥꯏꯁ꯭ꯔꯝ ꯑꯄꯣꯛꯄ ꯑꯦꯜ ꯁꯥꯟꯇꯤꯗ ꯕ꯭ꯔꯗꯔ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯣꯏꯔꯥꯡ ꯈꯨꯅꯧꯅ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯈꯨꯗꯣꯜꯄꯣꯠ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯉꯔꯥꯡ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ ꯂꯤꯂꯣꯡ ꯑꯦꯁꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯂꯤꯂꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯉꯥꯉꯧ ꯕꯖꯥꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯦꯛꯁ MLA ꯑꯜꯍꯥꯖ ꯑꯕꯗꯨꯜ ꯅꯁꯤꯔꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSA ꯕ꯭ꯔꯥꯟꯆ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯐꯤꯁꯇ ꯑꯆꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯒꯤ 12 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ N. ꯗꯤꯖꯦꯟꯗ꯭ꯔ ꯁꯤꯡ IPSA ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯉꯝꯖꯕ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯈꯨꯠꯁꯤꯟꯅꯈꯤ꯫ MG ꯅꯔꯦꯒꯥꯒꯤ ꯃꯈꯥꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯣꯡꯃꯥꯏ 4 ꯄꯤꯁꯂꯦꯟꯒꯤ ꯃꯐꯝꯁꯤꯡꯗ ꯂꯝꯇꯨ ꯁꯦꯡꯕꯒꯤ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯇꯨ ꯁꯦꯡꯕꯒꯤ ꯗ꯭ꯔꯥꯏꯕ ꯑꯗꯨ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯌꯨꯠ ꯂꯤꯗꯔꯁ ꯀꯌꯥꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯇꯃꯦꯡꯂꯣꯡ ꯃꯅꯨꯡꯗ ꯁꯥꯔꯚꯤꯁ ꯇꯧꯒꯗꯕ ꯃꯤꯅꯤ ꯕꯁ ꯑꯃ ꯉꯁꯤ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯄꯥꯃꯦꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯆꯝꯕꯣ ꯒꯣꯟꯃꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯂꯟ ꯇꯧꯒꯗꯕ ꯔꯥꯁꯇ꯭ꯔꯤꯌꯥ ꯄꯣꯁꯥꯟ ꯃꯍꯥ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯟꯊ 2020ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯣꯅꯦ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ICDS ꯁꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ LD ꯁꯁꯤꯔꯣꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫